Manipur Copy and Passer na adom butaram noksari ngasigi video city job kamari lena video amtak thagat chage hariba job adudi Central Industrial Security Force CISF ki nupa khaktagi oiba fireman khara lawjagadori hariba application form asi online da thajangadabani online hobagi matam tang 8 January 2022 amasung aroiba matamna tang mari tha ahum 2022 hairiba numit asi phawba thajan bayai kana gumana thajan ningba lairagadi pijariba screen da uliba number sida contact tawbiyo hairiba thabak asigi vacancy state wise ki oina khaidokjai manipur gi oina mi 13 khangani amasung all india gi oina total da lising amaga chamaga nifu mapanni hairiba thabak asigi tolopti lising kun mathoi ga Satretagi Haujaraga, Humpu Mapanga, Cham Paubani, Hariba Tabakasi, Level 3 gi, Tabak Ogadori, Hariba Tabakasigi, eligibility criteria, Hajarake, education qualification da, 12 pass Ogadabani, Amasung, science loropo Ogadabani, Masagi Zahi, Tarani Pandagina Kunumdo Pauba Labor Ogadabani, S religious Lagani, Sedul Kasam Sung Sedul Trapki Oina. 5 years laigani amasung OBC gi oina 3 years laigani amasung hariba thaba asi thajan ba wangada ba height adudi 170 cm ni adubu north east ki oina akhoi manipur gi oina di 165 cm wangagadi hariba form asi thajan ba yagani Thabak lobagi process adudi ahan bada physical test tawgani ani subada written exam tawgani computer based natragana OMR sheet ta tawgani amasung ahum subada document verification tawgani aduga last ta medical test tawgani hariba sing asi mai paklaba matungda merit list saidana amuk tholakhini adu kanagumana hariba vacancy amasung CISF ki form asi thajaningba lairagadi pijariba contact number sida contact tawduna form thajan biu haina mayam ifam da nisingjari